ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯏꯁꯩ ꯇꯤꯖꯔ ꯑꯃ ꯊꯣꯛꯄꯗꯣ ꯃꯩ ꯃꯩ ꯍꯣꯏ ꯑꯗꯨꯒꯤ ꯀꯩꯅꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯒꯤ ꯁꯥꯏꯠꯀꯤ ꯄꯔꯁꯣꯅꯦꯜ ꯁꯥꯏꯠ ꯔꯤꯀ꯭ꯋꯦꯁꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯃꯇꯪ ꯁꯛꯄꯤꯌꯣ ꯍꯣꯏ ꯂꯣꯏ ꯁꯛꯄꯗꯤ ꯌꯥꯔꯣꯏ ꯂꯣꯏꯅ ꯁꯛꯄꯗꯤ ꯌꯥꯗꯦ ꯂꯣꯏꯅ ꯁꯛꯄꯗꯤ ꯌꯥꯗꯦ ꯍꯣꯏ 나는 디 ꯆꯥꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯆꯩꯅꯥ ꯈꯥꯡꯗꯕ ꯊꯃꯣꯏ ꯗꯥꯛꯐꯝꯅ ꯊꯜꯂꯕ ꯊꯃꯣꯏꯁꯦ ꯃꯩꯁꯤꯡꯁꯤꯅ ꯑꯣꯠꯂꯤ ꯍꯧꯅ ꯍꯧꯅ ꯀꯧꯔꯅꯨ ꯇꯨꯝꯁꯤꯟꯅꯩ ꯈꯪꯂꯕ ꯅꯠꯇꯔꯥ ꯍꯟꯅ ꯍꯟꯅ ꯆꯠꯅꯤꯡꯗꯦ ꯃꯥꯏꯀꯩꯗꯣ ꯑꯩꯒ ꯌꯦꯛꯅꯈ꯭ꯔꯦ ꯌꯥꯛꯅ ꯀꯧꯗꯨꯅ ꯅꯣꯡꯌꯥꯏꯗ ꯆꯨꯔꯅꯨ ꯅꯣꯡ ꯅꯪꯁꯨ ꯈꯥꯛꯂꯅꯨ ꯑꯍꯤꯡꯗ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯈꯤꯇꯪ Thank you.